Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Akhoi masal nungsi chanana leminagadaba asida hana sunabagi maikeda jangsilabadi khunai asi tungi phirep leina roi haina o ibobina phungdokrai. Doctor amadi healthcare provider singna miyoi kaya sigadaba lanfam kaya dagi kanduna lakli haina da thalanina phungdorakli. Malemgi Oina TONGAN2BA problem kaya Mayoknarabsau Bharat ki Oina ji Chaukhatpagi lambida Khumang Chaosilakli changsili haina PM na phongdokrai. Pausadona bijari. Aikhoi masal nungsi chanana leminagadaba asida hana sunabagi maikeda changsilabadi khunai asigi tungi phirep leiroi haina o ibobina phongdokrai. Hana sunabagi mahut akhoi masalgi marakta leiba khenaba punamak phaminaraga waroshen ama purakpana lamdam asi chaukhatpa amasung tangdulai taba oiba ngamgani akhoi masal nungsi chanana leminagadaba asida hana sunabagi maikeda changsilabadi khunai asigi tungi phirep leiraroi haina hanagi chief minister okram ibovina phongdokrai awafam asi matam amada hairok SC dagi mikhal mai paktuna Manipur Lengaki Minister Oramba Moirang Them Ibotombi Leikhidabaga Mari Ledena Hairok Part 2 Mayalekai Daleba Moirang Them Ibotombi Memorial Complex Pangthopa Kuntrama Toishuba Ningsing Thoramda Okram Ibovina Phongdokhibani Moirang Them Ibotombi Charitable Hairok Nasilaga Pangthopa Thoram Aduda Laikhidrabagi Loinabi Moirang Them Ibem Halna Luchingduna TONGAN2BA Mafamdagi Lakpa Miyamna Laikhidrabagi photo da Laisu Katuna Ikai Khumnabu Utki Hingsi Amade Hingminasi Haibatim the Pangthokiba Ningsing Thoram Aduda Blood Donation Camp Yauna Hairok SC da Leba Senior Citizen Sing Mapuroiba Kaina Krabi Amadi Differently able person Tharaga Punamyo Lising Aniga Chahumda Pension Gi Senfam Su Yantoki Ngasigi Thoram Aduda Sugunu SC MLA K Ranjit Kundrapam SC MLA TH Lokesor Amadi MP CC Masak Naiba Miyokaya Su Saruyaki Doctor Amadi healthcare provider singna miyoi kaya sigadaba lanfam kaya dagi kanduna lakli haina Dr. Lenina phongdokrai. Manipur da leriba irang asina maram oiraga Manipur gi wangmada leiba anaba singna Manipur da layengba lakpagi chang yamna hanthare haina Professor of Psychiatric RIMS ki Dr. Lenina phongdokrai. Wafam asing ngasi one-day public convention on better healthcare service ki thoram ama ngasi Hotel Infagi Sangai Holda the Coordinating Committee on Manipur Kokomiga Indian Medical Association IMA Manipur State Branch ka khusamna duna pangthokiba thoram da phongdokibani thoram adu da Kokomigi convener Khuraizam Athoba IMA Manipur State Branch ki President Dr. Sipshan Serio Psychiatric R.K. Lenin akhanaba mithunglen oidona sarugyaki thoram aduga mari lenana Dr. Lenin phongdokibada ngasi Manipur da layeng pathapta afafat thololibasingda karamna fagarhanaba yagadage haiba wakhalon amada thoram asi pangthokpani haukiba matam khrada amaga nungaitaba thodok kaya su thokiba leikre adubu doctor amadi patient Haiba asi thadonaba yaroidaba amani hospital asi leitrabadi ekhoi miyobigi punsi kaya ama mangadoribani ekhoi miyobena khangadabadi mi oina poklabadi siba haibasi nongmadi soidrabani miyoi amana ana ay yarpa matamda doctor natana makhogi punsi kanbangamloi doctor amadi healthcare provider singna miyoi kaya sigadaba lanfam kaya dagi hingbigi mahau piba doctor singna tawduna lagli matamgi matung inna chakolapagi matung inna madugi khudong chaba kaya adusu fanghali adubu chakolaba lam kaya da fangliba khudong chaba kaya adu lairaba iramdam asidadi madugi khudong chaba kaya adu fangba ngamdri haiki Malemgi Oina TONGAN2BA problem kaya Mayoknarabsau Bharat ki Oina di Chaukhatpagi lambida Khumang Chaosilakli changli haina PM na phongdorakli Bharat asi Chaukhatpagi lamjelda mangsing thari amadi Malemgi Oina yengbada inflection gi chang namely haina New Delhi da pangthokiba thoram abada Prime Minister Narendra Modi na phongdokrai PM Narendra Modi na makhatana phongdokibada senba chahi asigi haukiba tha khara asida GDP gi chada nipan oirakpa asina lebak asigi sel thumgi fibam fagale haibadu uli masina Malemgi sel thumgi lamda warana achoba mafam ama kanba ngamlebani Malemgi Oina TONGAN2BA problem kaya Mayoknarabsau Bharat ki Oina di Chaukhatlambi da Khumang Chaosilakli changsili miyam amadi sarkar gi marakta afaba mari thamba ngamle sarkar asina miyam gi yaifanaba thawrang kaya su paikhali Sarkarna Paikhaliba Thabak Singda Miyamnasu Mateng Pangbinaba Prime Minister na appeal tawki
PM na makhatana phongdokibada Bharat ki tawba ngambagi sakti amadi machak mathum kaya matam kuinagi mamangdagi uthokpa amadi puthokpa ngamdana leirakli aduga lebak asigi sothana leiramba awang nompoki lamdam khungang sing 2 tier amasong 3 tier na chingba sahar gi mafam singda hojikti makhoi gi machak mathum amadi tawba ngamagi sakti adu mapang phana khangjarakli loinana naharol sing nupi sing economy gi amadi space ki lamda tawba ngambasu Bharat na mapung phana uthokna bahonari haina su phangdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Goa gi night club mai chakpada tourist mari yauna miyoi kunmanga sire inquiry tawnaba order tawkhre ngasi ayuk anganba North Goa gi Arkora gi Romia Land leba night club bridge khangawdana mai chakpa gi thoramda tourist mari yauna miyoi kunmanga sire siribasing adu ayambana club asigi member amasung officer singni thodok adu LPG cylinder gas ama horakhibadagi oiramba yai haina thasanari Maragasida thodok asigi matangda Goa gi chief minister na thodok adu matau karamna tholakibano haibidu khangdonaba full scale inquiry chathanaba order tawkhre authority gi report matung inna khanghaudana mai chakwa gi thodok aduda mi ahum maina tamthina chakpa dagi lekhidabani aduga atai lemhoriba sing aduna mai chakpa adudagi tholakiba maiku sing aduna sor honba ngamdaba dagi lekhidabani ahan bagi oina chathaba inquiry da lekhidaba sing adugi manungda tourist mari amasung employee taramari yaure haina confirm tawre atopa taret amasu verify verify tawnaba honari thodok aduda asoka pannangkhiba mioi tarukna manakna po hospital da laikanari BJP na lengakpa stasing da crime thopagi chang khwaidigi wangli haina NCRB na phongdorakli BJP na lengakpa stasing da crime thopagi chang khwaidigi wangli haina National Crime Record Bureau NCRB gi report na phongdokli BJP na luchingba National Democratic Alliance NDA na matik chaba thorang lokhatpaga ngamdabana crime thopagi chang wangkhalakpani haina opposition gi maiketigi mara sirakli NDA na lengakpa Bihar da su crime thopagi chang wangli hiramasigi matangda opposition gi luchingba amana hai NDA na lisang sitna lengak paiduna laklaba state singda law and order gi phibam fagahanaba thorang alokhatpa leitri NDA na lengak Bihar da su makhal kaya gi crime thokli haina RJD gi luchingba Sanjoy Yadav na mara siki lebaga sigi tongan toama maphamda hojik oriba law and order gi phibam asi mipum khudimak na khangnaraba waphamni ingkomja lisingani kulhamdo gi oina NCRB na phonglapa report ta crime khwaid gi yamna thokpa state mangamak BJP na lengakpa state ngaktani haina paw asina makhatari Sangai Festival da saru yaruba Manipur State Mukna Kangjai Association gi maiketigi sengdorakli Manipur Sangai Festival lisingani kunmanga da saruk yakiba adu miyambu thawai usitabagi minate ekhona lan kiba yarubasu lan general kiba sing amadi irei chapuna mana ngapinaba Manipur State Mukna Kangjai Association gi maiketigi phongdorakli Association asigi General Secretary Abujam Aboy Maitena Thadorokpa Sengdo Warol Asina Hai Handak Sangai Festival aduda Manipur gi yalhau masana ama oiriba Mukna Kangjai pangthokibagi maramda NCERT New Delhi gi makhada laiba SCERT na phongba Learning Through Traditional Games ki edition lisingani kolhumjai kunmarida Mukna Kangjai asi Mizoram gi Traditional Games ni haina irakhi maramaduna Mukna Kangjai asi Manipur gi yalhau masana ni haibasi khanghanbagi pamdanda saruk yakibani amaramda irang asina maram oiraga lanjenerab singi awabajasu saruk yaraga lagdi makoi sing asina masa masagi yumda aki tuzungba amata yaudana khunda leitakhiba haibasi aikhoigi su apamani Manipur Sangai Festival lisingani kunmanga da saruk yakhiba adu miyambu thawai usitabagi natte aikhoina lankhiba yaurabasu lanjenerak pasing amadi irei chapona magna ngapinaba hainasu cherolasina makhatana sengdorakli Security Force na tongan2BA mafamdagi lalalup singi gather mapan fagat kray. Miyam dagi senkhai thungkhai tawba amadi Manipur Sangai Festival lisingani kunmanga da saruk yakiba singda kihan khangan bagi tabak chathabani haiba aina thingkraba tongan2BA lamdam asigi lalalup kayagi gather mapan Security Force na phabangam le hari. Hiramasigi matangda police na control room dagi thadorokpa tongan2BA pawsing na hai. Haukiba December tarukta Security Force na aina thingkraba lalhulup KYKL gi kedar amat Thobal district ki manung chanba Kairem Bikhok Saikon Lobuki area dagi fare hari farba mioi adu Kairem Bikhok awang lekai dagi Usam Tomba Elias Hebra chahi kunmari kawi
Amaromda Aina Tinkraba Lalolu RPF PLA gi Thokjom Angosna Elias Santos Sahi Yankhaini Thoi Shuraba Kedar Amasu Haukiba December Tarukta Hairok Get Manaktagi Fabangamle Hari Farba Mioi Adu Hairok Part 2 Salam Laikai Digini Hari Atopa Police ki Pau Amagi Matung Inna Aina Tinkraba KSCP Apunbagi Kedar Ama Masagi Mayumdagi Fabangamle Hari Farba Mioi Adu Lamfe Police Station na Konba Lamboy Khonang Khong Lane number 1 Dagini Amaromda Lalalub Asimaki Kedar Ani Haukiba December Mangada Yaripok Wangkem Dagi Fagatpangamle Hari Farba Mioi Ani Edudi Mayang Imphal Mamangdagi Konsam Anau Chahi Kuntaruk Amasung Chuchampurgi Khuga Tampaktagi Hausitna New Lambulenda Leba Khoiram Langamba Maitei Chahi Kuntaret Kawi Hari Makoidagi Ahangba Magazine Aniga Lunena SMZ Karvain Ama Mobile Phone Ama Two-wheeler Gari Amasu Fagatpangamle Hari Polisiki Phangba Atopa Pau Amagi Matung Inna Aina Tinkraba Lalulu Pripak Progi Irom Boyai Elias Yaiton Bakoba Kedar Ama Dagampa Gangzabi Diki Fabangamle Mioi Asi Bisnupur District ki Lamjau Chingmei Makhalekai Dikini Hari Amaromda Koireng Nalu Chingba UNLF ki Kedar Amasu Minut Thongdaki Fabangam Kray Farba Mioi Adudi Lairik Engwam Laikai Sala Lerektagi Hizam Marzit Elias Damen Chahi Yankhai Matoi Kawi Mioi Asi Z5 ki Mingda Imphal Dimapur Lambi da Chialiba Drug Amasung Atopa Gari Singdagi Senkai Tungkai Tawada Chenaba Mioi ni Hari Atopa Police ki Pau Amagi Matung Inna Haukiba December Mangada Semaizing Khoidumdagi Aina Tinkraba Lalalub KSCP FML gi Active Getter Amasu Fare Hari Farba Mioi Adudi Semaizing Khoidumdagi Kaisam Khomba Chahi Kuntrani Toikawi Nakal Amaromda KSCP Taibangan Bagi Wangkem Chinglen Koba Active Getter Amasu Kakching Langkai Dagi Fabangamle Hari Mioi Adu Thobal District Manung Channel Laiba Langthaba Khunau Ni Haina Police ki Pau Asina Hari Central Myanmar da military junta na air strike chathabada mioi 19 lekhidre kun hena soklei Myanmar gi election naksalakpaga loinana military junta amasung rebels singi marakta mungnabagi chang asi hengalakli rebels singi maikedagi su mikhal asida mirep oiba kaya kidnap tawagi thawong kaya chathari maraga sida haukiba irai numita military junta na Central Myanmar da air strike chathabada mioi 19 lekhidre kun hena asoka panangle hari Local administration official ki report matung inadi haukiba irai numit ki numidang waramda Myanmar gi Sagang region gi Tawine Township da military junta na air strike chathabadagi misi minagi thodok adu thokibani military junta gi maiketi gi bomb ani thadaduna air strike chathakiba matam aduda township aduda mi yamna kungna leiba matam oibana misi minagi chang adu wangna thokibani air strike chathakiba thodok adu Matung minute 15 leraga rescue workers sing mafam aduda thunglakhi bomb thadarakhiba aduda mioi taret mafam aduda siki aduga 13 na hospital da pukhalaba matung laikana bangamdana sikibani thaudoga sigi matangda military junta gi maikedigi statement amata phongdokpa leitri haukiba me thadasu Sagang division de air strike chathaduna angang kun yauna mioi koni thoi hatkibagi thaudok leikre hari Indigo gi flight sing cancel tawribasigi action lawridabagi maram kari lebage haina DGCA na sokos ni notice issue tawkrai Haukiba Jayol amagi matam asida Indigo gi maikedigi paktakna na flight sing cancel tawduna miyamda khodong chahandriba kaya asigidamag action lawridabagi maram kari lebage haibidugi matangda pongkunmargi manungda chapchaba pakhum piraknaba DGCA gi maikedigi Indigo gi CEO da sokos notice issue tawkrai Director General of Civil Aviation DGCA gi maikedigi Indigo gi CEO da issue tokiba notice adu da haribadi airlines asim apong fana manage tobagi daita ase CEO na oribani CEO gi maikedigi mathau ningthina pangthok tabana passenger khayada khudong chadaba sing mayoknaribani maramaduna CEO gi mathakta action lawridabagi maram kari lebage habadu pongkun mari gi manungda khanghalakadabani Indigo gi management gi maikedigi leiriba issue asi serious oina lawduna thabak paikhatrabadi DGCA gi maikedigi khudaktagi mathau taba thabak sing paikhalagani thodogasi gi matangda DGCA gi maikedigi mioi marina saba investigative committee ama semlei loinna pongkun mari chupna thabak tawgadaba control room ama su hangle hari Kuki natraga kanagumba kanglop amatada society na lamyon khibalaite haina phongdorakli
Sengmaisni Part 2 Joint Cooperative Society Limited na kuki natraga kanagumba kanglup amatada lopam natraga lamyon kibalete haina ngasi Sengmaisni me lekaida leba society asigi office ta society asigi chairman secretary executive member amasung members sing yauna pangthokiba pawgi mifam amada society asigi treasurer Prem Kumar na phongdokhrei mahak makatana hakibada society asigi chairman Waikom Sanatomba Secretary Oina amadi member amatana kuki natraga kanagumba kanglup amatada lamyon kibalete adubu masana masabu chairman ni haizaba W.Naba Maitei amasung secretary ni haizaba L Malemgi electronic amasung print media da phongdokibo wafam adu yumpham yawdaba wafam ngактani society asina English ngani taragi November tarada matam adugi assistant register cooperative society kakching oramba officer amana society asi cancellation tawkhi adubu chahi adumaki April kunmarida nauna general body mifam pangthoktuna anoba committee members sing khanki zivi numit aduda maru oiba musing shuna laktabadagi July 12 zivi pangthoktuna thaupu besing khanki makhatana lisingani kolhomdogi August tareta zivi pangthoktuna ngasi mak chairman oriba W Sanatomba secretary Oinam Rosen amasung society asigi executive committee sing thabak pangthoktuna lakli adubu W.Naba amasung L Malemgi ngangliba wafam sing asi yumpham yawde haiki Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arubada marueba pau amuka hana pizari Aikoi masal lusi janana lemena gadaba asida hana sunabagi mageda changsilabadi khunai asigi tungi firep leiraroi haina o ibowina phongdokhrei Dr. Amadi healthcare provider singna miwe kaya sigadaba lanfam kaya dagi kanduna lakli haina Dr. Lenina phongdokhrei Malemgi Oina TONGAN2BA problem kaya Mayoknarabsau Bharat ki Oina di chakhotpagi lambida Khumang chawsina changsili haina PM na phongdokhrei Matang asida Loyalam E-PAO na namitangi pau bibil lezare tabili bakudi mapu amuka hina kurumjani.